ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯄꯥꯏꯈꯣꯝꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯏꯅ ꯆꯠꯂꯒ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯆꯥ ꯑꯣꯏꯕ ꯑꯩ ꯏꯄꯥꯒꯤ ꯃꯐꯝꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯋꯥꯐꯝꯁꯤꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯁꯣꯏꯗꯅꯃꯛ ꯌꯥꯕꯤꯌꯨꯗꯣ?" "ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ꯫ ꯏꯄꯥꯅ ꯌꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯄꯥ ꯁꯣꯏꯗꯅꯃꯛ ꯌꯥꯒꯦ꯫ ꯑꯗꯨꯕꯨꯅꯦ, ꯏꯄꯥꯅ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯏꯄꯥꯗꯤ ꯌꯥꯕ ꯉꯝꯂꯣꯏꯀꯣ." "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯍꯥꯛ ꯊꯣꯏꯗꯣꯛꯄ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛꯁꯦ ꯊꯥꯗꯣꯛꯂꯒꯦ꯫ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝꯗ ꯀꯣꯏꯅ ꯆꯠꯄ ꯄꯥꯝꯖꯩꯗꯣ꯫ ꯑꯗꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯐꯪꯖꯔꯕꯗꯤ ꯅꯆꯥ ꯑꯩꯍꯥꯛ ꯍꯌꯦꯡꯃꯛ ꯈꯣꯡꯁꯥꯜꯂꯒꯦ." "ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯜꯂꯨꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯐꯕ ꯋꯥꯐꯝꯅꯤ꯫ ꯏꯄꯥꯅ ꯑꯌꯥꯕꯗꯣ ꯄꯤꯔꯕꯅꯤ꯫ ꯏꯆꯥꯅ ꯏꯄꯥꯒꯤ ꯏꯐꯝꯗꯒꯤ ꯂꯧꯅꯤꯡꯕ ꯃꯇꯝ ꯀꯌꯥꯅꯣ ꯏꯄꯥꯅ ꯌꯥꯔꯕꯅꯤ." ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯡꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯃꯃꯤꯁꯨ ꯊꯣꯏꯅ ꯎꯗꯦ꯫ ꯀꯣꯅꯨꯡꯗꯨ ꯍꯦꯛ ꯎꯕꯒꯗꯤ ꯄꯥꯏꯈꯣꯝꯕꯅ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯀꯅꯥꯒꯤ ꯀꯣꯅꯨꯡꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯎꯈ꯭ꯔꯦꯗꯀꯣ! ꯃꯁꯤ ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯣꯅꯨꯡꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯣꯅꯨꯡꯁꯤꯗ ꯆꯪꯂꯒ ꯌꯦꯡꯂꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯒꯤ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯕꯗꯒꯤ ꯀꯣꯅꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ, ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯖꯥꯎ ꯑꯃꯈꯛ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗ ꯃꯍꯥꯛꯀꯤ ꯏꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯅꯪꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯗꯤ ꯌꯦꯡꯕꯗ ꯑꯉꯝ ꯑꯊꯧꯁꯨ ꯃꯥꯜꯂꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯄꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ? ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ." ꯄꯥꯏꯈꯣꯝꯕ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯕꯨ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯤꯖꯥꯎꯗꯨꯗ ꯈꯨꯔꯨꯝꯂꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯑꯊꯧꯕ, ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯉꯝ ꯑꯊꯧꯁꯨ ꯅꯠꯆꯗꯦ꯫ ꯏꯆꯝ ꯆꯝꯖꯕ ꯊꯕꯛ ꯁꯨ ꯅꯣꯝꯂꯒ ꯍꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯗꯤ ꯅꯅꯥꯏ ꯑꯩꯅ ꯊꯕꯛ ꯁꯨꯖꯔꯝꯕ ꯂꯝꯗꯝꯗꯨꯒꯤ ꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯊꯧꯕꯒꯤ ꯀꯣꯅꯨꯡꯁꯤꯗ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛꯀ ꯂꯩꯔꯒꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯁꯨꯖꯒꯦ." "ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨꯅꯦ, ꯅꯍꯥꯛ ꯑꯩꯅ ꯇꯧ ꯍꯥꯏꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯅꯤꯡꯊꯤꯅ ꯇꯧꯕꯗꯤ ꯉꯝꯒꯗ꯭ꯔꯣ?" "ꯑꯊꯧꯕ, ꯅꯅꯥꯏ ꯑꯩꯍꯥꯛ ꯉꯝꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯨꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯅꯅꯥꯏꯗ ꯇꯥꯛꯄꯤꯔꯣ." "ꯊꯕꯛꯇꯨꯕꯨꯗꯤ ꯍꯌꯦꯡ ꯍꯥꯏꯔꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛꯁꯨ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯀꯗꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯖꯥꯎꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯀꯥ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯄꯥꯏꯈꯣꯝꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯃꯤꯖꯥꯎꯗꯨꯗꯤ ꯃꯍꯥꯛꯀꯤ ꯌꯥꯝꯈ꯭ꯔꯕ ꯍꯥꯃꯦꯡ ꯃꯌꯥꯝꯗꯨ ꯃꯀꯣꯜꯗꯒꯤ ꯍꯣꯏꯗꯣꯔꯛꯂꯝꯃꯤ꯫ ꯂꯝꯄꯥꯛ ꯑꯃꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯕ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯤꯖꯥꯎꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣꯏ ꯅꯨꯄꯥꯃꯆꯥ, ꯑꯩꯍꯥꯛꯀꯤ ꯌꯥꯝꯈ꯭ꯔꯕ ꯍꯥꯃꯦꯡꯁꯤꯡꯁꯦ ꯂꯝꯄꯥꯛ ꯑꯃꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯀꯅꯤ꯫ ꯅꯪꯅ ꯍꯥꯃꯦꯡꯒꯤ ꯃꯀꯣꯜꯁꯦ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯂꯝꯃꯨ꯫ ꯑꯃꯣꯠꯄꯁꯤꯡ ꯍꯥꯃꯦꯡꯒꯤ ꯑꯃꯥꯡꯕ ꯈꯖꯤꯛꯇ ꯐꯥꯎꯕ ꯇꯥꯍꯜꯂꯝꯕ ꯌꯥꯔꯣꯏ꯫ ꯊꯕꯛꯇꯨ ꯇꯧꯕ ꯂꯣꯏꯕꯒ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ." "ꯅꯍꯥꯛꯄꯨ ꯑꯩꯅ ꯊꯕꯛ ꯀꯔꯤꯁꯨ ꯌꯥꯝꯅ ꯁꯨꯍꯜꯂꯣꯏꯗ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ ꯊꯨꯡꯂꯔꯤꯕꯁꯦ꯫
ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯈꯟꯖꯧꯍꯩ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯅ ꯂꯩꯔꯤꯕ ꯀꯥꯁꯦ ꯃꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯆꯪꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯆꯪꯂꯝꯕ ꯊꯣꯛꯂꯒꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤꯖꯥꯎꯗꯨ ꯍꯥꯃꯦꯡ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯄꯥꯏꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ ꯍꯦꯔꯥ ꯍꯥꯃꯦꯡ ꯃꯀꯣꯜ ꯁꯦꯡꯗꯣꯛꯄꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯍꯥꯏꯕꯒꯦ ꯃꯤꯠꯀꯨꯞꯇ ꯂꯣꯏꯕ ꯌꯥꯕ ꯊꯕꯛꯅꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯗ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯅꯨꯡꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯐꯝꯁꯦ ꯑꯃꯨꯛꯇꯪꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ ꯉꯥꯏꯈꯣꯅꯦꯍꯦ ꯉꯁꯥꯏ ꯃꯤꯖꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯁꯤꯗ ꯆꯪꯗꯅꯕ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯑꯩ ꯑꯃꯨꯛꯇꯕꯨ ꯆꯪꯂꯒ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯄꯥꯏꯈꯣꯝꯕ ꯀꯣꯅꯨꯡꯗꯨꯒꯤ 이한 ꯍꯥꯟꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯀꯥꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯌꯥꯝꯅ ꯑꯣꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯨꯕꯗꯤ ꯀꯥꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯕ ꯖꯤꯕ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏꯒꯨꯝꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯨꯞꯅꯇꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯐꯨ ꯑꯃꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯆꯐꯨꯗꯨꯗ ꯌꯥꯎꯔꯤꯕ ꯃꯍꯤꯗꯨ ꯏꯁꯤꯡ ꯁꯧꯕꯒꯨꯝꯅ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯁꯧꯔꯝꯃꯤ ꯑꯗꯨꯒ ꯆꯐꯨꯗꯨꯒꯤ ꯃꯈꯥꯗ ꯃꯩꯅ ꯆꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯄꯥꯏꯈꯣꯝꯕ ꯌꯥꯝꯅ ꯉꯛꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯆꯐꯨꯁꯤꯒꯤ ꯃꯈꯥꯗ ꯃꯩꯅ ꯆꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯛꯄ ꯍꯧꯕꯁꯨ ꯂꯩꯇꯦ ꯃꯇꯧ ꯀꯔꯝꯅ ꯆꯐꯨꯁꯤꯕꯨ ꯏꯁꯤꯡ ꯁꯧꯕꯒꯨꯝꯅ ꯁꯧꯔꯤꯕ ꯆꯐꯨꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯐꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯈꯪꯂꯦ ꯀꯣꯔꯤ ꯃꯆꯨꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃꯈꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯃꯁꯝ ꯁꯝꯅꯥ ꯑꯃꯈꯛ ꯐꯣꯏꯔꯝꯃꯤ ꯑꯗꯨꯒ ꯆꯐꯨꯗꯨꯗ ꯌꯥꯎꯔꯤꯕ ꯀꯣꯔꯤ ꯃꯆꯨꯒꯤ ꯃꯍꯤꯗꯨꯗ ꯂꯨꯞꯁꯤꯜꯂꯝꯃꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯍꯤꯗꯨꯗ ꯍꯦꯛ ꯂꯨꯞꯂꯨꯕꯒꯗꯤ ꯃꯍꯥꯛꯀꯤ ꯁꯝꯅꯥꯗꯨ ꯈꯨꯗꯛꯇ ꯀꯣꯔꯤꯒꯤ ꯁꯝꯅꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯑꯣꯟꯊꯣꯛꯅꯁꯨ ꯀꯥꯟꯅꯔꯒꯗꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯃꯅꯤꯅ ꯃꯁꯤꯕꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯃꯍꯤꯁꯤ ꯊꯛꯆꯤꯜꯂꯨꯕꯒ ꯊꯣꯛꯂꯕꯗꯤ ꯃꯤꯗꯨꯒꯤ ꯈꯧꯅꯥꯎꯗꯨ ꯀꯣꯔꯤ ꯑꯣꯟꯈꯤꯗꯨꯅ ꯏꯔꯪ ꯍꯦꯛ ꯂꯪꯒꯗꯧꯔꯤꯕ ꯖꯥꯠꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯨꯝ ꯆꯐꯨ ꯑꯃꯈꯛ ꯃꯩꯗꯤ ꯊꯥꯗꯅ ꯁꯧꯔꯒ ꯂꯩꯔꯝꯃꯤ ꯍꯟꯗꯛꯇꯤ ꯆꯐꯨꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯂꯨꯄꯥ ꯃꯆꯨꯒꯤ ꯃꯍꯤ ꯑꯣꯏꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯍꯟꯗꯛꯃꯨꯛꯁꯨ ꯁꯝꯅꯥ ꯑꯃꯈꯛ ꯐꯣꯏꯔꯒ ꯆꯐꯨꯗꯨꯗ ꯂꯨꯞꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯁꯝꯅꯥꯗꯨ ꯂꯨꯄꯥꯒꯤ ꯁꯝꯅꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯇꯧꯁꯤꯗ ꯄꯥꯏꯈꯣꯝꯕ ꯃꯇꯣꯝꯇ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯃꯍꯤꯁꯤ ꯂꯨꯄꯥ ꯃꯆꯨꯒꯤ ꯃꯍꯤ ꯑꯣꯏꯕꯒꯤ ꯃꯍꯤꯁꯤꯗ ꯂꯨꯞꯂꯨꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯂꯨꯄꯥꯒꯤ ꯄꯣꯠꯁꯛ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯨꯝꯂꯕ ꯑꯇꯥꯡꯕ ꯃꯍꯤꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯐꯥꯎꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ ꯃꯐꯝꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯆꯐꯨ ꯑꯃꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯐꯨꯁꯤꯗꯤ ꯁꯅꯥ ꯃꯆꯨꯒꯤ ꯃꯍꯤ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯁꯝꯅꯥ ꯑꯃꯈꯛ ꯐꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤꯗꯨꯗ ꯂꯨꯞꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯝꯅꯥꯗꯨ ꯁꯅꯥꯒꯤ ꯁꯝꯅꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯗꯤ ꯑꯐꯕ ꯍꯥꯟꯅ ꯊꯦꯡꯅꯔꯨꯔꯕꯗꯤ ꯐꯠꯇꯕ ꯑꯃꯨꯛ ꯊꯦꯡꯅꯩ ꯍꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯐꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯛꯄ ꯉꯥꯛꯇ ꯊꯦꯡꯅꯔꯦꯗꯣ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯀꯥꯁꯤꯅ ꯑꯃꯨꯛ ꯀꯔꯤꯕꯨ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯀꯥꯗ ꯆꯪꯂꯒ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗꯗꯤ ꯆꯐꯨ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯎꯅ ꯁꯥꯕ ꯐꯤꯗꯥ ꯑꯃꯒꯤ ꯃꯊꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯔꯕꯤ ꯌꯦꯡꯕꯗ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯔꯝꯃꯤ
ꯅꯨꯄꯤꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯎꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ ꯑꯩꯒꯤ ꯃꯤꯡ ꯄꯥꯏꯈꯣꯝꯕ ꯀꯧꯏ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯅꯥꯅꯣ ꯀꯥꯁꯤꯗ ꯅꯍꯥꯛ ꯅꯊꯟꯇꯃꯛ ꯊꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯇꯕꯅ ꯅꯪꯒꯤ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯊꯕꯛ ꯁꯨꯔꯨꯕꯅ ꯍꯦꯟꯅ ꯐꯅꯤ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯇꯝꯐꯥ ꯀꯧꯏ ꯍꯥ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯄꯨ ꯑꯁꯤꯅꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯃꯦꯡꯒꯤ ꯃꯀꯣꯜꯁꯤꯇꯃꯛ ꯁꯦꯡꯗꯣꯛꯂꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯕꯛꯇꯤ ꯃꯗꯨꯅ ꯂꯣꯏꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯣꯏꯗꯕ ꯊꯕꯛꯁꯤꯕꯨ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯈꯤꯒꯗꯒꯦ ꯃꯗꯣ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯅꯤ ꯅꯍꯥꯛꯅꯗꯤ ꯍꯥꯃꯦꯡ ꯃꯀꯣꯜ ꯁꯦꯡꯗꯣꯛꯄꯗꯣ ꯑꯔꯥꯏꯕ ꯊꯕꯛꯅꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯤꯕ ꯊꯕꯛꯇꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯊꯕꯛꯇꯤ ꯑꯇꯩ ꯃꯐꯝꯗ ꯐꯪꯂꯔꯣꯏ ꯅꯍꯥꯛꯅ ꯃꯐꯝꯗꯨꯒꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯈꯨꯕꯥꯝ ꯑꯃ ꯍꯦꯛ ꯂꯧꯈꯠꯄꯒ ꯅꯪꯅ ꯂꯧꯈꯠꯂꯤꯕ ꯑꯃꯣꯠꯄꯁꯤꯡꯗꯣ ꯃꯗꯨꯒꯨꯝꯕ ꯁꯔꯨꯛ 10 ꯍꯦꯟꯅ ꯃꯇꯣꯝꯇ ꯊꯣꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯑꯩꯅ ꯍꯥꯃꯦꯡ ꯃꯀꯣꯜꯗꯣ ꯀꯝꯗꯧꯅ ꯁꯦꯡꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯇꯥꯛꯀꯦ ꯅꯍꯥꯛꯅ ꯍꯣꯔꯦꯟ ꯍꯥꯃꯦꯡ ꯃꯀꯣꯟꯗꯨꯗ ꯍꯦꯛ ꯆꯪꯁꯤꯟꯕꯒꯗꯤ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯅꯕ ꯁꯨꯝꯆꯤꯠ ꯑꯃꯈꯛ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯅꯤ ꯁꯨꯝꯆꯤꯠꯇꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯣꯠꯄꯗꯣ ꯁꯦꯡꯗꯣꯛꯎ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯍꯥꯛꯅ ꯍꯥꯃꯦꯡꯒꯤ ꯃꯀꯣꯟꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯡꯗꯣꯛꯄ ꯉꯝꯅꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯒ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯔꯝꯃꯤ ꯃꯇꯨꯡꯗ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯏꯈꯣꯝꯕ ꯍꯥꯃꯦꯡ ꯃꯀꯣꯟꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯖꯥꯎꯗꯨꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛꯇꯨ ꯌꯥꯝꯅ ꯂꯥꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯤꯖꯥꯎꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤꯖꯥꯎꯗꯨ ꯃꯍꯥꯛꯀꯤ ꯍꯥꯃꯦꯡ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯃꯆꯥ ꯅꯍꯥꯛꯄꯨ ꯑꯩꯅ ꯉꯁꯥꯏ ꯁꯤꯟꯅꯔꯝꯕ ꯊꯕꯛꯇꯨ ꯇꯧꯔꯕ꯭ꯔꯣ ꯄꯥꯏꯈꯣꯝꯕꯅ ꯈꯨꯝꯃꯤ ꯍꯣꯏ ꯑꯊꯧꯕ ꯅꯅꯥꯏ ꯑꯩꯍꯥꯛ ꯊꯕꯛꯇꯣ ꯅꯤꯡꯊꯤꯅ ꯇꯧꯕ ꯂꯣꯏꯔꯦ ꯃꯤꯖꯥꯎꯗꯨ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯊꯕꯛꯇꯨꯕꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯃꯦꯡ ꯃꯀꯣꯟꯗ ꯆꯪꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯖꯥꯎꯗꯨ ꯍꯥꯃꯦꯡꯗꯨꯒꯤ ꯃꯀꯣꯜꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯂꯝꯃꯤ ꯍꯥꯃꯦꯡ ꯃꯀꯣꯟꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥꯃꯆꯥ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛꯁꯤꯕꯨ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯣ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯅꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯅꯠꯇꯅꯗꯤ ꯅꯍꯥꯛꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ ꯃꯁꯤꯗ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯈꯨꯝꯂꯛꯈꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯕ ꯑꯊꯧꯕ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯊꯧꯕꯒꯤꯕꯨ ꯑꯩꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯅꯥꯏꯁꯨ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯩꯍꯥꯛꯄꯨꯁꯨ ꯃꯈꯣꯏꯒ ꯑꯃꯨꯛꯇꯪ ꯁꯛ ꯈꯪꯅꯍꯟꯕꯤꯌꯨ ꯑꯊꯧꯕꯅ ꯆꯠꯈ꯭ꯔꯒ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯃꯈꯣꯏꯒ ꯁꯛ ꯈꯪꯅꯍꯟꯕꯤꯌꯨ ꯃꯤꯖꯥꯎꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯈꯣꯏꯒ ꯎꯅꯍꯟꯒꯦ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪ ꯃꯈꯣꯏꯒ ꯎꯅꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯖꯥꯎꯗꯨ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯤꯖꯥꯎꯗꯨ ꯃꯍꯥꯛꯀꯤ ꯍꯥꯃꯦꯡꯁꯤꯡꯗꯨ ꯍꯣꯏꯔꯒ ꯆꯠꯈꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯄꯥꯏꯈꯣꯝꯕꯗ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯃꯈꯛ ꯊꯥꯗꯣꯛꯂꯒ ꯊꯝꯕꯅꯤ
ꯃꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗ ꯂꯧꯔꯨꯔꯒ ꯁꯒꯣꯜ ꯁꯪꯗ ꯅꯤꯡꯊꯤꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯠꯇꯗ ꯆꯪꯗꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯍꯧꯋꯤ ꯄꯥꯏꯈꯣꯝꯕ ꯃꯤꯖꯥꯎ ꯑꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯃꯍꯥꯛꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯦꯡꯅꯈꯤꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯍꯥꯏꯔꯝꯕꯒꯦ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯈꯨꯝꯃꯤ ꯑꯣ ꯀꯔꯤꯁꯨ ꯂꯩꯕ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡꯁꯤꯒꯤ ꯃꯈꯣꯡꯗ ꯃꯤꯖꯥꯎꯗꯨꯒꯤ ꯁꯒꯣꯜ ꯑꯃꯈꯛ ꯊꯥꯗꯣꯛꯂꯒ ꯊꯝꯃꯤ ꯍꯥꯏ ꯃꯗꯨꯒꯤ ꯁꯒꯣꯜꯗꯣ ꯐꯥꯖꯤꯜꯂꯒ ꯁꯒꯣꯜ ꯁꯪꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯨ ꯑꯁꯤꯅꯤ ꯇꯝꯐꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯍꯥ ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯁꯒꯣꯜꯗꯣ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯏꯍꯦ ꯃꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯑꯩꯁꯦ ꯁꯒꯣꯜ ꯊꯧꯕꯗ ꯅꯤꯡꯊꯤꯅ ꯍꯩꯁꯤꯡꯉꯤ ꯁꯒꯣꯜꯗꯨꯕꯨ ꯊꯧꯔꯒ ꯃꯐꯝꯁꯤꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯛꯄ ꯉꯝꯅꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯁꯒꯣꯜꯗꯨꯗꯤ ꯑꯆꯝꯕ ꯁꯒꯣꯜꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯌꯥ ꯃꯅꯥꯇꯣꯟ ꯑꯅꯤꯃꯛꯇꯒꯤ ꯃꯩ ꯀꯥꯝꯕ ꯉꯝꯕ ꯁꯒꯣꯜꯅꯤ ꯅꯍꯥꯛꯅ ꯁꯒꯣꯜꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯅꯛꯁꯤꯜꯂꯨꯕꯒꯗꯤ ꯁꯒꯣꯜꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯩ ꯀꯥꯝꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯕꯨ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯒꯣꯜ ꯁꯪꯒꯤ ꯊꯣꯡꯖꯤꯟꯗ ꯁꯒꯣꯜꯗꯨ ꯐꯥꯅꯅꯕ ꯊꯧꯔꯤ ꯑꯃꯈꯛ ꯌꯥꯜꯂꯒ ꯂꯩꯕꯅꯤ ꯃꯗꯨ ꯅꯍꯥꯛꯅ ꯂꯧꯊꯣꯛꯂꯒ ꯄꯨꯔꯒ ꯆꯠꯂꯣ ꯍꯣꯔꯦꯟ ꯅꯍꯥꯛꯅ ꯁꯒꯣꯜꯁꯤꯒꯤ ꯃꯅꯥꯛ ꯌꯧꯕ ꯀꯥꯟꯗ ꯊꯧꯔꯤꯁꯤ ꯂꯪꯁꯤꯜꯂꯨ ꯑꯗꯨꯒ ꯁꯒꯣꯜꯗꯨꯒꯤ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯜꯂꯨ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯁꯒꯣꯜꯗꯣ ꯇꯦꯊꯔꯛꯀꯅꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯅꯠꯇꯅꯗꯤ ꯅꯍꯥꯛꯅ ꯁꯒꯣꯜꯗꯣ ꯐꯥꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯣ ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯍꯟꯗꯛꯁꯨ ꯇꯝꯐꯥꯒꯤ ꯃꯇꯦꯡꯗꯒꯤ ꯁꯒꯣꯜꯗꯨ ꯐꯥꯕ ꯉꯝꯂꯦ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯅꯤ ꯃꯤꯖꯥꯎꯗꯨ ꯃꯍꯥꯛꯀꯤ ꯍꯥꯃꯦꯡꯁꯤꯡꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯤꯖꯥꯎ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥꯃꯆꯥ ꯑꯩꯒꯤ ꯁꯒꯣꯜꯗꯨꯕꯨ ꯐꯥꯔꯨꯔꯕ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯑꯊꯧꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯑꯊꯧꯕꯒꯤ ꯁꯒꯣꯜꯗꯨ ꯐꯥꯔꯒ ꯊꯝꯂꯕꯅꯤ ꯑꯊꯧꯕꯒꯤ ꯁꯒꯣꯜꯁꯤꯗꯤ ꯊꯧꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯤꯖꯥꯎꯗꯨ ꯄꯥꯏꯈꯣꯝꯕꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯉꯁꯤꯁꯨ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒ ꯎꯅꯔꯝꯕ ꯇꯥꯔꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯩꯅ ꯍꯪꯂꯤꯕꯁꯤꯗ ꯁꯦꯡꯅ ꯈꯨꯝꯕ ꯇꯥꯔꯒꯗꯤ ꯅꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯈꯨꯗꯛꯁꯤꯗ ꯍꯥꯠꯂꯒꯅꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯈꯨꯝꯂꯛꯂꯝꯃꯤ ꯑꯊꯧꯕ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯎꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯊꯧꯕꯅ ꯉꯔꯥꯡꯁꯨ ꯑꯗꯨꯒ ꯉꯁꯤꯁꯨ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒ ꯎꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯅꯠꯇꯦ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯒꯦ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯁꯤꯗ ꯃꯤꯖꯥꯎꯗꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯤꯖꯥꯎꯗꯨ ꯃꯍꯥꯛꯀꯤ ꯍꯥꯃꯦꯡꯁꯤꯡꯗꯨ ꯍꯣꯏꯗꯣꯔꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯣꯏ ꯅꯨꯄꯥꯃꯆꯥ ꯉꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ ꯑꯩꯍꯥꯛꯀꯤ ꯀꯣꯅꯨꯡꯁꯤꯒꯤ ꯆꯥꯛꯁꯪꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯂꯩꯇꯥꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯏ ꯇꯩꯊꯣꯛꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯈꯛ ꯂꯩꯕꯅꯤ ꯃꯐꯝꯗꯨꯗꯒꯤ ꯂꯩꯅꯨꯡꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯀꯨꯝꯊꯒꯗꯕꯅꯤ ꯑꯗꯨꯒ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛꯇꯨꯗꯒꯤ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯔꯒ ꯂꯣꯏꯄꯣꯠ ꯂꯧꯔꯨꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯕ ꯅꯪꯒꯤ ꯀꯥ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯥ ꯑꯃꯠꯇꯗ ꯆꯪꯕ ꯌꯥꯗꯦꯀꯣ ꯄꯥꯏꯈꯣꯝꯕꯅ ꯈꯨꯝꯃꯤ ꯐꯒꯅꯤ ꯑꯊꯧꯕ
Nanai aihak athobana halaktringai loipotsindu lawjaruge. Mijau adusu mahaki hamengsingdu puraga chatkhre. Mijau aduna hek chakhibagadi paikhomba tamphagi manakta laklammi. Aduga asumna hanglaklammi. Tampha ngasidi mijau duna aingonda onthokpa thabak amakhak sinarammi. Masibu ai matau karamna pangthokadage haifam khangdre. Nahaki nateng natrabadi ai thabakse mai pakpa ngamloidoribu. Tampha noklaga hairakki nahan makhaidi karisu leiba thabak natte haibani. Ngasina kari karamba thabak sinaramlabage. Aigi iteng yaudana ngamlaroi haidana harisibu kari thabakno. Paikhomba tapna khummi. Mizauduna lainungi leibaktagi mahaki leipot khomlaga ningthina thamlamu hairammi. Masibu matau karamna pangthokadoribano. Tampha paikhomba yenglaga asumna hairammi. O madugi oiragadi karisu wagano. Pukning sonthagano. Aina nahaki mateng soidanamak pangni. Konungsigi saksangdugi mayay magtada laitana musinmuna ikoi koina ningthina wai teithuklaga thamliba madugi mayay magtada lepu. Aduga aina hariba laiwase songadabani. Nongpok thong, nongsup thong, awang thong, makha thong, thong mari asina langdaina duna thonggi pona hanglabani. Amam loknung laikha lebak aduda thongjai karandubu singthokladuna thonggi thongjai hanglabani ko. Asumna laiwase hek sonbagadi lainung leibak tamna matomta pukhragadoubani. Aduga nupa amakhak thorakani. Nangonda makhoigi leibakta lakpagi maramdo hanglakani. Matamduda nahakna mijaudugi loipot khomba lakpani khomgadabani. Aduga nupaduna loipot kayamuk puba ngamni hanglakani. Masidagidi nahakna puba ngambado madu khaktamak pujakhige atai ahenba karisu pamde haibiyu. Aduga nahakna puba ngamba adu khaktamak puraga la'o. Karigumba nahakna aina haribase tawdaba taragadi nahak awafamda tagadawribani. Punsi chuppa lainung leibaktuda adumak laikhrani. Paikhombasu hoi hairaga konungdugi saksangda laklammi. Mahakna saksangduda hek sanglakpaga laitana musinmuna wai teithuklaba ikoi koina thamliba mafamdu urammi. Masidagidi mahak matomta asumna soli. Masida lairibase soidanamak oiramba taye. Phare ai tamphana hairakhiba adumak pangthuklage. Asumna hairaga ikoi koisiliba mafamdugi mayai maktada leplammi. Aduga laiwadu solammi. Laiwadu hek sonba loibagadi lainungi thongdu masa mathanta hangdoraklammi. Mahakpu matomta lainungi leibak tamna pukhre. Mahakna lainungi lamdu hek yobagadi makokta masi longba ngangsangngangna may itlaba ta paiba nupa amakhag paikhomba tamna sangsilaklammi. Aduga asumna hanglakki. Namu taibang miyoiba. Nahakti matau karamna lainungi lamsida laklibano. Aduga nahakna mafamsida lakpaki maramna karigino. Sengna hayu. Paikhomba kon khara kalapna hairammi. Aihaksi taibang malyamda lairiba mijaudugi asanba manaini. Aduga ai mafamsida laklibase mijaudugi loipot khomba laklibani. Masidagidi masi panba nupadu paikhombada ikai khumnabaga loinana hairaklammi. Oh, madudi nanai aihak khangjarudre. Warobigano. Adugane athaubadunadi loiposi kayam yamna pura'u takpirakpage. Paikhombana khummi. Athauba adunadi aina purakpa ngamgadaba sanalupa adu khaktamak pura'u haidana takpira'i. Masidagidi masi panba nupaduna paikhombabu makhoigi aronbaka amada pusilaklammi. Mafamduda yamkraba sanalupa kayamarum pik thanna lairamba thengnarammi. Aduga masi panba nupaduna paikhombada hairakki. Mafamsida lairiba sanalupa singse masidagi adomna ngamba singdo pubikro. Paikhombasu sanalupa singdu mahakna hek puba ngamliba makai saukhraba khawjau amada hapsilammi. Aduga amuk
ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤꯖꯥꯎꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯏꯈꯣꯝꯕꯅ ꯄꯥꯡꯊꯣꯛꯄꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯏꯔꯥꯏ ꯂꯥꯏꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯥꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ? ꯑꯗꯨꯅꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯤ ꯂꯧꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯁꯥꯐꯕ ꯑꯣꯏꯕ ꯇꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯤꯖꯥꯎ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯐꯔꯦ, ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ꯫ ꯑꯗꯨꯒꯅꯦ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯍꯥꯛꯀꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒ ꯅꯍꯥꯛꯀ ꯁꯣꯏꯗꯅꯃꯛ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯤꯖꯥꯎ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯖꯥꯎ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯈꯪꯂꯕ꯭ꯔꯥ? ꯅꯍꯥꯛ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯔꯒꯗꯕꯅꯤ꯫ ꯃꯇꯧꯁꯤꯗ ꯄꯥꯏꯈꯣꯝꯕ ꯌꯥꯝꯅ ꯉꯛꯅ ꯃꯁꯥꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯊꯧꯕ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯤꯖꯥꯎꯗꯨꯅꯗꯤ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯇꯝꯐꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏ ꯅꯨꯄꯤ ꯃꯆꯥ, ꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯎ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯑꯇꯩ ꯅꯨꯄꯥꯁꯤꯡꯕꯨ ꯊꯣꯡꯂꯒ ꯑꯩꯉꯣꯟꯗ ꯄꯤꯖꯈꯤꯕꯒꯨꯝ ꯍꯟꯗꯛꯁꯨ ꯍꯥꯎꯅ ꯊꯣꯡꯉꯨ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯖꯒꯗꯕꯅꯤ꯫ ꯑꯩ ꯊꯪꯅꯕ ꯀꯥꯁꯤꯗ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯒꯦ꯫ ꯊꯣꯡꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯍꯧꯗꯣꯔꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯕꯨ ꯇꯝꯐꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯖꯥꯎꯗꯨ ꯊꯪꯅꯕ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯤꯖꯥꯎ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒꯗꯤ ꯇꯝꯐꯥꯅ ꯄꯥꯏꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯗꯥꯏ, ꯅꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯁꯥꯗꯨꯒꯤ ꯈꯨꯅꯧꯕꯤꯗꯣ ꯀꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯏꯈꯣꯝꯕꯅ ꯇꯝꯐꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯨꯠꯁꯥ ꯀꯛꯀꯗꯧꯔꯤꯕꯗꯤ? ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤꯖꯥꯎꯁꯤꯅ ꯇꯨꯝꯈ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯁꯤ꯫ ꯇꯝꯐꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯉꯥꯏꯈꯣ, ꯑꯩꯈꯣꯏꯅꯤꯅ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯃꯤꯖꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏꯅꯤꯕꯨ ꯁꯣꯏꯗꯅꯃꯛ ꯇꯥꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯝꯒꯦ꯫ ꯃꯗꯨꯒꯤꯗꯃꯛꯅꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯈꯨꯅꯥꯎꯕꯤꯗꯣ ꯀꯛꯂꯒ ꯄꯤꯔꯛꯎ ꯍꯥꯏꯔꯤꯕꯁꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯨꯅꯥꯎꯕꯤꯗꯨ ꯀꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯀꯛꯂꯕ ꯈꯨꯅꯥꯎꯕꯤꯗꯨꯒꯤ ꯇꯥꯔꯛꯂꯤꯕ ꯏꯗꯨ ꯃꯔꯤꯛ 3ꯈꯛ ꯎꯅ ꯁꯥꯕ ꯆꯐꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯂꯥꯏꯋꯥ ꯈꯔ ꯏ ꯃꯔꯤꯛ 3ꯗꯨꯗ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯖꯥꯎꯗꯨꯒꯤ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯂꯝꯗꯝ ꯌꯧꯅꯕ ꯁꯒꯣꯜ ꯊꯧꯔꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯃꯤꯖꯥꯎꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯥꯏ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯄꯨ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯔꯥ? ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯇꯝꯐꯥꯅ ꯂꯩꯋꯥ ꯁꯣꯜꯂꯝꯕ ꯏ ꯃꯔꯤꯛ 3ꯗꯨꯗꯒꯤ ꯏ ꯃꯔꯤꯛ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯊꯧꯕ, ꯑꯩꯍꯥꯛ ꯅꯨꯄꯥꯁꯤꯕꯨ ꯍꯥꯠꯂꯒ ꯁꯦꯝꯕ ꯂꯣꯏꯔꯛꯄꯗꯃꯛ ꯉꯥꯏꯖꯔꯤꯌꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯈꯣ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯊꯣꯡꯕ ꯂꯣꯏꯕꯒ ꯍꯧꯗꯣꯛꯆꯔꯛꯀꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯖꯥꯎꯗꯨ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯃꯤꯖꯥꯎꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯃꯨꯛꯁꯨ ꯅꯨꯄꯥꯗꯨꯕꯨ ꯊꯣꯡꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏ ꯃꯔꯤꯛ ꯑꯗꯨꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄꯗꯒꯤ ꯃꯤꯖꯥꯎꯗꯨ ꯇꯝꯐꯥ ꯍꯣꯏꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒꯗꯤ ꯀꯥꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯄꯪꯕ ꯁꯤꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯁꯤꯗ ꯃꯤꯖꯥꯎꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯩꯕꯨ ꯑꯁꯨꯛ ꯂꯥꯏꯅ ꯑꯄꯪꯕ ꯁꯤꯔꯝꯂꯕ? ꯑꯩꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯑꯁꯨꯛ ꯊꯥꯖꯅ ꯊꯝꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯅ ꯐꯥꯎꯕ
ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕ ꯐꯩ ꯅꯝꯊꯥꯛ ꯇꯧꯔꯝꯕꯒꯁꯨ ꯁꯥꯔꯤꯌꯦ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯍꯜꯂꯒꯦꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯔꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯇꯝꯐꯥ ꯄꯥꯛꯈ꯭ꯔꯕ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯃꯗ ꯍꯤ ꯇꯣꯡꯂꯒ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯇꯝꯐꯥꯅ ꯃꯤꯖꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯍꯥꯏꯔꯛꯈꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯤꯁꯤ ꯈꯔ ꯊꯨꯅ ꯌꯥꯡꯅ ꯍꯣꯟꯕꯤꯌꯨ ꯃꯤꯖꯥꯎꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯤꯖꯥꯎꯗꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕ ꯍꯤꯗꯨ ꯌꯥꯡꯅ ꯍꯣꯜꯂꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯤꯖꯥꯎꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯄꯥꯛꯈ꯭ꯔꯕ ꯏꯄꯥꯛꯇꯨꯒꯤ ꯃꯌꯥꯏꯗ ꯍꯤ ꯇꯣꯡꯂꯒ ꯆꯠꯂꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯖꯥꯎꯗꯨꯗꯤ ꯂꯥꯏꯒꯤ ꯁꯥꯞ ꯑꯃ ꯂꯩꯕꯗꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯖꯥꯎ ꯑꯗꯨꯅ ꯅꯣꯛꯂꯒ ꯃꯇꯣꯝꯇ ꯍꯥꯏꯔꯝꯃꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯤ ꯐꯩ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨꯍꯦ ꯑꯩꯍꯥꯛꯀꯤ ꯏꯅꯥꯏ ꯂꯩꯈꯣꯝꯅ ꯑꯣꯟꯕ ꯏꯁꯤꯡ ꯆꯨꯞꯄꯗꯣ ꯀꯧꯔꯒꯦ ꯏꯄꯥꯛꯁꯤꯒꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯍꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯖꯥꯎ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯏꯁꯤꯡ ꯆꯨꯞꯄꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯄꯥꯛꯈ꯭ꯔꯕ ꯏꯄꯥꯛꯇꯨꯒꯤ ꯏꯁꯤꯡꯗꯨ ꯊꯛꯇꯣꯛꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯍꯤ ꯇꯣꯡꯂꯒ ꯆꯠꯂꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯑꯁꯨꯝ ꯅꯦꯝꯊꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯝꯃꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯑꯁꯨꯝ ꯅꯦꯝꯊꯔꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯇꯝꯐꯥ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯂꯩꯈꯣꯝꯅ ꯑꯣꯟꯕ ꯃꯤꯖꯥꯎ ꯑꯃꯅ ꯏꯄꯥꯛꯇꯨꯒꯤ ꯏꯁꯤꯡꯗꯨ ꯊꯛꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯊꯨꯝ ꯈꯔ ꯂꯧꯊꯣꯛꯂꯝꯃꯤ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯨꯝꯗꯨ ꯏꯁꯤꯡꯗ ꯊꯥꯗꯩ ꯑꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯏꯄꯥꯛꯇꯨꯒꯤ ꯏꯁꯤꯡꯗꯨ ꯊꯨꯝꯍꯤ ꯌꯥꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯏꯁꯤꯡꯗꯨꯕꯨ ꯊꯛꯂꯝꯕ ꯂꯩꯈꯣꯝꯅ ꯁꯥꯕ ꯃꯤꯖꯥꯎꯗꯨ ꯏꯁꯤꯡꯗꯨ ꯊꯨꯝꯍꯤ ꯌꯥꯝꯅ ꯆꯦꯜꯂꯛꯄꯗꯒꯤ ꯊꯛꯄ ꯉꯝꯗ꯭ꯔꯦ ꯇꯝꯐꯥꯅ ꯄꯥꯏꯈꯣꯝꯕꯗ ꯍꯥꯏꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯍꯤꯗꯣ ꯊꯨꯅ ꯍꯣꯟꯕꯤꯔꯣ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯁꯨ ꯃꯈꯥ ꯇꯥꯅ ꯍꯤꯗꯨ ꯍꯣꯜꯂꯝꯃꯤ ꯃꯤꯖꯥꯎꯗꯨꯅ ꯑꯃꯨꯛ ꯁꯥꯎꯅ ꯂꯩꯈꯣꯝꯅ ꯑꯣꯟꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯏꯁꯤꯡꯗꯨ ꯊꯛꯄ ꯂꯦꯞꯂꯤꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯏꯄꯥꯛꯁꯦ ꯍꯧꯖꯤꯛꯃꯛ ꯏꯀꯪ ꯊꯣꯛꯍꯟꯒꯗꯕꯅꯤ ꯂꯩꯈꯣꯝꯅ ꯑꯣꯟꯕ ꯃꯅꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯊꯨꯝꯍꯤ ꯆꯦꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯊꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯖꯥꯎꯗꯨ ꯌꯥꯝꯅ ꯆꯥꯛꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯇꯝꯐꯥꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯔꯩꯕꯥꯛ ꯌꯧꯔꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯇꯝꯐꯥꯕꯨ ꯇꯔꯥꯏꯅ ꯀꯣꯅꯨꯡꯗ ꯄꯨꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯅ ꯇꯝꯐꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯝꯐꯥ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯃꯤꯠꯀꯨꯞ ꯈꯔꯗꯪ ꯂꯦꯞꯂꯒ ꯂꯩꯔꯝꯃꯨ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜꯁꯪꯗꯒꯤ ꯐꯖꯈ꯭ꯔꯕ ꯁꯒꯣꯜ 8ꯈꯛ ꯈꯜꯂꯒ ꯅꯍꯥꯛ ꯇꯣꯡꯅꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯈꯛ ꯆꯤꯡꯂꯒ ꯄꯨꯔꯛꯀꯦ ꯇꯝꯐꯥ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯈꯤ ꯍꯥ ꯅꯠꯇꯦ ꯑꯩꯍꯥꯛꯀꯤꯗꯃꯛ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯇꯧꯕꯤꯅꯨ ꯑꯩ ꯈꯣꯡꯅ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯊꯅꯝꯂꯒ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛ ꯀꯥꯎꯈ꯭ꯔꯒꯅꯤ ꯍꯥ ꯑꯩꯅ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯒ ꯂꯥꯛꯅꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯁꯤꯕꯨꯁꯨ ꯅꯍꯥꯛꯅ ꯀꯟꯕꯤꯔꯛꯄꯅꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯇꯝꯐꯥ ꯋꯥꯔꯨꯒꯅꯨ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨ ꯄꯥꯏꯈꯣꯝꯕꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯇꯝꯐꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯆꯠꯄꯤꯔꯨꯔꯣ ꯑꯗꯨꯕꯨꯅꯦ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯁꯨ ꯋꯥꯔꯤ ꯁꯥꯅꯔꯒ ꯅꯠꯇ꯭ꯔꯒꯅ ꯀꯧꯅꯔꯒ ꯂꯩꯕꯤꯔꯛꯀꯅꯨ ꯁꯒꯣꯜꯁꯤꯡꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗꯣ
ꯆꯤꯡꯍꯜꯂꯒ ꯑꯗꯨꯃꯛ ꯂꯥꯛꯄꯤꯌꯨ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯍꯥ ꯇꯧꯕꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥ ꯉꯥꯡꯗꯕ ꯃꯇꯧꯗꯨꯗ ꯃꯤꯌꯥꯝꯅ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯕꯨꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯕ ꯁꯥꯔꯒ ꯂꯩꯊꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯠꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯆꯥꯅꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯂꯩꯇꯣꯟ ꯇꯪꯕꯤꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯍꯥꯛꯅ ꯀꯥꯎꯊꯣꯛꯄꯗꯒꯤ ꯇꯧꯔꯨꯕ ꯊꯣꯛꯂꯕꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯩꯈꯣꯏꯅꯤ ꯑꯋꯥꯕ ꯁꯣꯏꯗꯅꯃꯛ ꯇꯥꯒꯗꯧꯔꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯂꯥꯛꯄ ꯎꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯁꯨ ꯎꯗꯕ ꯁꯥꯔꯒ ꯁꯒꯣꯜꯁꯪ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯁꯒꯣꯜ 8 ꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯆꯤꯡꯍꯜꯂꯒ ꯄꯨꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯌꯥꯝꯕꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯅ ꯄꯥꯏꯈꯣꯝꯕꯒꯤ ꯐꯖꯔꯕ ꯃꯁꯛ ꯃꯇꯧ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯑꯣꯡ ꯁꯕꯥꯟ ꯄꯨꯝꯅꯃꯛꯁꯤ ꯎꯔꯨꯕꯗꯨꯗ ꯃꯊꯃꯣꯏꯗ ꯄꯥꯏꯈꯣꯝꯕꯕꯨ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗ ꯆꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯗꯨ ꯄꯥꯏꯈꯣꯝꯕꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯊꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯝ ꯑꯃꯈꯛ ꯄꯥꯏꯈꯣꯝꯕꯗ ꯄꯤꯔꯒ ꯍꯥꯏꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯇꯩ ꯀꯔꯤꯁꯨ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯒꯁꯨ ꯁꯦꯝꯁꯤꯗꯪꯗꯤ ꯆꯥꯕꯤꯌꯨ ꯑꯩꯅ ꯎꯖꯕꯗ ꯅꯍꯥꯛꯁꯦ ꯀꯨꯏꯅ ꯆꯥ ꯊꯛꯇꯕꯒꯨꯝ ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅꯁꯨ ꯎꯔꯦ ꯁꯦꯝ ꯑꯁꯤꯗꯗꯤ ꯆꯥꯕꯤꯌꯨꯗꯣ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ ꯄꯥꯏꯈꯣꯝꯕꯗꯨ ꯚꯥꯞ ꯏꯑꯣꯏ ꯑꯣꯏꯗꯅ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯂꯤꯕ ꯁꯦꯝꯗꯨ ꯂꯧꯔꯒ ꯆꯥꯔꯨꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯇꯝꯐꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯒꯗꯕꯒꯤ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯅ ꯇꯧꯔꯝꯂꯤꯕꯅꯣ ꯈꯟꯖꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯦ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯑꯩꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯒꯣꯜ ꯒꯥꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯒꯣꯜꯁꯤꯡꯗꯨ ꯃꯅꯥꯏ ꯑꯃꯈꯛ ꯀꯧꯔꯒ ꯊꯝꯖꯤꯜꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯁꯦꯝ ꯄꯤꯔꯛꯈꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯃꯍꯥꯛ ꯅꯨꯄꯤꯗꯨꯕꯨ ꯈꯣꯏꯗꯥꯕ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯝꯐꯥ ꯄꯥꯏꯈꯣꯝꯕ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯇꯝꯐꯥ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯃꯍꯥꯛꯄꯨ ꯀꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯀꯞꯆꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯣ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕꯣꯏꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯆꯪꯖꯐꯝ ꯊꯤꯔꯨꯒꯗꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯞꯅ ꯀꯞꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯈꯔ ꯆꯠꯄꯒꯗꯤ ꯎꯃꯪ ꯃꯆꯥ ꯑꯃꯗ ꯌꯨꯝꯊꯣꯟꯄꯣꯛ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯔꯨꯔꯒꯦ ꯈꯟꯕꯗꯒꯤ ꯌꯨꯝꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯧꯏ ꯍꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯇꯝꯐꯥꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ ꯇꯝꯐꯥꯗ ꯍꯥꯏꯔꯝꯃꯤ 이베마 까나노 나학디 까리기노 아이부 까우리바디 까리 하게 하이바노 이벤 나수 아이학부 이벤기 юм시다 장자펌 비비우바 이벤기 타박 터럼 쿠딩막 아이 떡자게 아두부 하누비두디 얌나 이사우 랑간비 미능시 레이타비 미부 옷나이바 아와바 삐라가타 마하키 누가이자비 미삭 아마칵 오이람미 마시다기디 마학나 땀파다 아숨나 하이람미 하이 짤루 까나기 마윰다노 라유소 짤루 아이기 юм시다가 레이게 하이라까누꼬 땀파 우파이 레이타바다기 하누비두기 마콩 콜라가 깝라가 하이자람미 마시다기디 까이나 탕다디 하누비 아두나수 땀파부 마하키 юм두다 레이바 하이바두 야레 아두부 땀파나 юм두다
ꯍꯦꯛ ꯆꯪꯂꯨꯕ ꯀꯥꯟꯗꯗꯤ ꯌꯨꯝꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯍꯅꯨꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯟꯒꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦ꯫ ꯑꯩꯍꯥꯛ ꯌꯨꯝꯁꯤꯕꯨ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯆꯒꯦꯕ꯫ ꯍꯅꯨꯕꯤꯗꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯁꯥꯎꯅ ꯇꯝꯐꯥꯗ ꯆꯩꯔꯒ ꯍꯥꯏꯔꯛꯈꯤ, ꯌꯥꯝꯅ ꯑꯣꯠ ꯑꯄꯥꯒ ꯁꯥꯔꯛꯀꯅꯨ꯫ ꯏꯕꯦꯝꯃ, ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯁꯦꯡꯗꯣꯛꯄ ꯁꯥꯁꯤꯟꯅꯔꯒ ꯑꯩꯒꯤ ꯏꯄꯣꯠ ꯏꯆꯩ ꯍꯨꯔꯥꯟꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯁꯤꯕꯨ ꯃꯣꯠꯂꯤꯒ ꯍꯥꯏꯖꯕ ꯁꯥꯕ ꯅꯠꯇꯤꯛꯂꯥ? ꯇꯝꯐꯥꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯇꯝꯐꯥ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯍꯅꯨꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯟ, ꯑꯩꯍꯥꯛꯀꯤ ꯁꯅꯥ ꯌꯥꯝꯅ ꯌꯥꯎꯔꯛꯏꯌꯦ꯫ ꯁꯅꯥꯁꯤꯡꯁꯦ ꯃꯩꯗ ꯁꯧꯗꯣꯛꯍꯜꯂꯒ ꯏꯕꯦꯟꯒꯤ ꯌꯨꯝꯁꯦ ꯁꯅꯥ ꯃꯍꯤꯗꯨꯅ ꯍꯩꯊꯔꯒ ꯁꯅꯥꯒꯤ ꯌꯨꯝ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯁꯤ꯫ ꯇꯝꯐꯥꯒꯤ ꯋꯥꯗꯨ ꯍꯅꯨꯕꯤꯗꯨꯅꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯅ ꯃꯍꯥꯛꯀꯤ ꯄꯨꯔꯛꯄ ꯁꯅꯥꯒꯤ ꯎꯄꯨ ꯃꯆꯥꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯁꯤꯡꯗꯨ ꯑꯆꯧꯕ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯃꯩ ꯊꯥꯔꯒ ꯁꯧꯗꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯍꯅꯨꯕꯤꯗꯨ ꯁꯅꯥ ꯃꯍꯤꯁꯤꯡꯗꯨꯅ ꯄꯨꯗ꯭ꯔꯨꯛ ꯄꯨꯗ꯭ꯔꯨꯛ ꯁꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯈꯤ, ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯃꯩ ꯃꯍꯤ ꯆꯦꯜꯂꯦ, ꯃꯩꯒꯤ ꯁꯤꯡ ꯄꯣꯈꯥꯏꯒꯗꯧꯔꯦ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨꯗ ꯍꯅꯨꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨꯗ ꯅꯨꯡ ꯑꯃꯗ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯤꯈꯤ꯫ ꯇꯝꯐꯥ ꯍꯅꯨꯕꯤꯗꯨꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯅꯤꯡꯊꯤꯅ ꯐꯨꯝꯖꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯁꯅꯥ ꯃꯍꯤꯗꯨ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯍꯩꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯠꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕꯁꯤꯗꯒꯤꯗꯤ ꯌꯨꯝꯗꯨ ꯍꯧꯖꯤꯛꯇꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤꯗꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯕꯤꯔꯦꯜ ꯇꯝꯐꯥꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯗꯨꯗ ꯁꯥ ꯇꯥꯟꯕ ꯑꯣꯏꯅ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯝꯐꯥꯅ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯌꯨꯝꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯏꯕꯤꯔꯦꯜ ꯃꯁꯥ ꯄꯨꯝꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯅꯥꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯒꯕ? ꯁꯅꯥꯅ ꯏꯔꯪ ꯍꯦꯛ ꯂꯪꯕ ꯃꯈꯩ ꯁꯥꯔꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯌꯨꯝꯁꯤꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯃꯤꯁꯛꯁꯦ ꯏꯆꯝ ꯆꯝꯕ ꯑꯔꯥꯏꯕ ꯃꯤꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯁꯨ ꯎꯃꯪꯁꯤꯗ ꯃꯇꯣꯝꯇ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩ꯫ ꯐꯔꯦ, ꯑꯩ ꯌꯨꯝꯁꯤꯗ ꯆꯪꯂꯒ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯝꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯝꯐꯥꯁꯨ ꯃꯈꯨꯠꯇ ꯂꯩꯒꯤ ꯃꯔꯨ ꯈꯔ ꯄꯥꯏꯔꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯊꯥꯔꯨꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯕꯤꯔꯦꯜꯗꯤ ꯇꯝꯐꯥꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝꯗꯨꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯊꯃꯣꯏꯗ ꯇꯝꯐꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯝꯐꯥꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯇꯥꯂꯣꯏ ꯑꯣꯏꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯕꯤꯔꯦꯜ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯍꯥꯏꯌꯨ, ꯅꯍꯥꯛ ꯁꯅꯥ ꯄꯥꯝꯕ꯭ꯔꯥ, ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯁꯦꯜ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯥ? ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ꯫ ꯅꯍꯥꯛꯄꯨꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯁꯤꯗ ꯌꯥꯔꯣꯀꯣ꯫ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯤꯗ꯫ ꯇꯝꯐꯥꯅꯗꯤ ꯌꯥꯏꯕꯤꯔꯦꯜꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯃꯇꯧ ꯅꯥꯄꯜꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯕꯤꯔꯦꯜꯕꯨ ꯆꯞ ꯆꯥꯕ ꯄꯔꯥ ꯑꯃꯈꯛ ꯇꯝꯕꯤꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ, ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯅꯤꯈꯛ ꯄꯤꯕꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯒꯅꯦ, ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯃꯁꯨ ꯃꯥꯏ ꯄꯥꯛꯄ ꯇꯥꯏ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯅꯥ ꯈꯥꯎꯖꯥꯎꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯡꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯉꯝꯕ, ꯀꯔꯤꯁꯨ ꯂꯩꯕ ꯆꯥꯡꯌꯦꯡ ꯅꯠꯇꯦ꯫
ꯅꯍꯥꯛꯅꯗꯤ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯤ꯫ ꯑꯁꯨꯛ ꯀꯜꯂꯕ, ꯑꯁꯨꯛ ꯑꯊꯧꯕ, ꯅꯇꯤꯛ ꯅꯒꯨꯟ ꯂꯩꯕ ꯅꯍꯥꯛꯅꯕꯨ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦꯗ꯫ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯌꯥꯏꯕꯤꯔꯦꯜ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯍꯪꯂꯨꯕ ꯇꯧꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯉꯟꯅ ꯁꯅꯥꯈꯥꯎ ꯑꯅꯤꯗꯣ ꯄꯨꯔꯒ ꯂꯥꯛꯂꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯏꯕꯤꯔꯦꯜ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨ ꯇꯝꯐꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯋꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯍꯧꯋꯤ, ꯍꯌꯦꯡꯗꯤ ꯅꯍꯥꯛ ꯈꯪꯒꯅꯤꯗꯣ, ꯅꯍꯥꯛꯀꯤ ꯅꯥꯄꯜꯗꯣ ꯁꯣꯏꯗꯅꯃꯛ ꯊꯨꯗꯦꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯥꯒꯦ ꯇꯧꯔꯝꯕ ꯂꯩꯗꯨ ꯑꯗꯨꯃꯛ ꯊꯥꯔꯝꯗ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯌꯥꯏꯕꯤꯔꯦꯜ ꯁꯅꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ ꯑꯅꯤꯈꯛ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯌꯧꯕꯒꯗꯤ ꯇꯝꯐꯥꯗꯨ ꯆꯥꯛꯁꯪꯗ ꯌꯥꯝꯈ꯭ꯔꯕ ꯃꯩꯇꯥꯜ ꯀꯌꯥ ꯃꯔꯨꯝ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯅ ꯃꯩ ꯏꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯌꯥꯏꯕꯤꯔꯦꯜ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯂꯥꯛꯄꯤꯔꯦꯗꯅ! ꯑꯉꯝꯕ, ꯆꯪꯕꯤꯔꯛꯎ꯫ ꯑꯉꯝꯕꯕꯨ ꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯂꯤꯕꯅꯤ꯫" ꯌꯥꯏꯕꯤꯔꯦꯜꯅ ꯁꯅꯥꯈꯥꯎ ꯑꯅꯤꯗꯨ ꯇꯝꯐꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯁꯦ, ꯅꯍꯥꯛꯀꯤ ꯈꯥꯎ ꯑꯅꯤꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯗꯧꯕ ꯆꯥꯡꯌꯦꯡꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯔꯣ?" ꯇꯝꯐꯥꯅ ꯃꯩꯇꯥꯟ ꯑꯁꯥꯕꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯈꯤ, "ꯌꯥꯔꯦ, ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯇꯨ, ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯥꯟ ꯑꯁꯥꯕꯁꯤꯡꯁꯦ, ꯃꯁꯤ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯏꯁꯥꯒꯤ ꯈꯣꯡꯗ ꯏꯁꯥꯅ ꯈꯣꯠꯆꯤꯟꯕꯤꯌꯨ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯃꯩꯁꯥꯗꯣ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯂꯕꯗꯤ ꯆꯥꯡꯌꯦꯡꯁꯦ ꯃꯥꯏ ꯄꯥꯛꯄ ꯀꯧꯔꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯉꯝꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯥꯏꯕꯤꯔꯦꯜ ꯃꯁꯥꯗꯨ ꯈꯔ ꯈꯧꯇꯛꯇꯤ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯀꯤꯗꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯁꯦ, ꯌꯦꯡꯉꯨꯁꯦ, ꯑꯩ ꯇꯧꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯕꯤꯔꯦꯜ ꯌꯣꯄꯥꯛ ꯄꯥꯏꯔꯝꯃꯤ꯫ ꯃꯩꯇꯥꯟ ꯑꯁꯥꯕꯁꯤꯡꯗꯨ ꯈꯣꯠꯆꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯌꯥꯏꯕꯤꯔꯦꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯩꯅꯥꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯄꯥꯏꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯌꯥꯏꯕꯤꯔꯦꯜ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯃꯅꯥꯏ ꯑꯃꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯏꯕꯤꯔꯦꯜꯗꯨ ꯀꯗꯥꯏꯗ ꯂꯩ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ꯫ ꯑꯩꯍꯥꯛꯀꯤ ꯑꯁꯨꯛ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯅꯨꯃꯤꯠꯁꯤꯗꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯃꯍꯥꯛꯅ ꯂꯦꯞꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯃꯅꯥꯏ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯉꯝꯕ ꯌꯥꯏꯕꯤꯔꯦꯜꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯎꯃꯪ ꯃꯆꯥꯁꯤꯗ ꯂꯩꯕ ꯁꯅꯥꯅ ꯁꯥꯕ ꯌꯨꯝꯊꯣꯟꯄꯣꯛꯇꯨꯗ ꯆꯪꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯣ ꯃꯩꯅ ꯂꯣꯏꯅꯃꯛ ꯄꯣꯛꯊꯣꯛꯈꯤꯕꯗꯒꯤ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯗꯨ ꯄꯨꯝꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯁꯅꯥꯅ ꯁꯥꯕ ꯌꯨꯝ ꯍꯥꯏꯕ? ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩꯅ ꯎꯃꯪ ꯃꯆꯥꯗꯨꯗ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯑꯃꯠꯇꯁꯨ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯐꯔꯦ, ꯏꯆꯥ ꯄꯥꯏꯈꯣꯝꯕꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯂꯥꯏꯁꯪ ꯃꯐꯝꯗꯨꯁꯨ ꯃꯐꯝꯗꯣ ꯂꯥꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯅꯥꯒꯤ ꯌꯨꯝꯗꯨꯗ ꯆꯪꯂꯨꯔꯁꯤ꯫ ꯀꯔꯤ ꯀꯔꯤꯕꯨ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ." ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯎꯃꯪꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯅꯥꯅ ꯁꯥꯕ ꯌꯨꯝꯊꯣꯟꯄꯣꯛꯇꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯨ ꯏꯊꯛ ꯊꯛꯀꯠꯂꯝꯃꯤ꯫ ꯑꯃꯅ ꯑꯃꯗ ꯀꯅꯥꯅꯕꯨ ꯁꯥꯔꯤꯕꯅꯣ, ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯨꯝꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯇꯝꯐꯥ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝꯗꯨ ꯎꯔꯨꯕꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯗꯤ ꯄꯨꯝꯉꯥꯎ ꯍꯦꯛ ꯉꯥꯎꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯝꯐꯥꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯌꯨꯝꯁꯤꯗ ꯅꯊꯟꯇ ꯂꯩꯕ꯭ꯔꯣ? ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ?"
ꯇꯝꯐꯥꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯌꯨꯝꯗꯨꯗ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯇꯣꯜꯂꯕꯤ ꯏꯄꯥ ꯏꯃꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤꯅꯤ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯁꯦ ꯍꯧꯖꯔꯛꯄꯅꯤ ꯍꯥ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯍꯤꯡꯂꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯒꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯌꯨꯝꯁꯤꯗꯤ ꯑꯩꯅ ꯈꯪꯕꯗ ꯉꯁꯤ ꯉꯔꯥꯡꯇꯃꯛ ꯁꯥꯕ ꯌꯨꯝ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝꯁꯦ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯇꯝꯐꯥꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯃꯔꯨꯝ ꯃꯤꯖꯥꯎꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯄꯒꯤ ꯋꯥꯔꯤ ꯅꯥꯀꯣꯏꯅꯅ ꯇꯝꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯅ ꯇꯝꯐꯥ ꯍꯥꯏꯕ ꯃꯤꯡꯁꯤ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯃꯇꯝꯁꯤꯗ ꯄꯥꯏꯈꯣꯝꯕ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯈꯤ ꯇꯝꯐꯥꯕꯨ ꯃꯁꯛ ꯈꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯞꯂꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯄꯥ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨꯁꯨ ꯇꯝꯐꯥꯒꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯇꯧꯗꯨꯗ ꯄꯦꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯒꯤ ꯂꯨꯍꯣꯡꯕꯗꯨ ꯇꯝꯐꯥꯒ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒ ꯂꯨꯍꯣꯡꯒꯅꯤ ꯇꯧꯔꯝꯕ ꯃꯆꯥ ꯏꯕꯦꯝꯃꯗꯨꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯀꯦꯅ ꯃꯧꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ